High School Leaving Certificate Examination gi yenga Board of Secondary Education Manipur gi staff singna chathariba pen down strike handokna ba BOSEM gi chairman Akham Joy Kumar na appeal tawrakle. Loina na metric exam gi form fill up ki process lakliba December taraga taruktagi hauragani hairakle. Babu Parada laiba BOSEM gi office ta paumi shinga unabada chairman Joy Kumar na metric exam haidokpada khudong chadaba mayoknadana bagidamak exam ase February gi ani suba natraga ahum suba chayol fawgi manungda pangthoknaba sem sare. Loinana exam gi fall su mamangdagi ngankhattuna haidoknaba thorang tawri masigi mathakta form fill up ki thabak thoram sing khumang yangna changsinaba school sing gi authority sing na sumateng pangbiyo amadi BOSEM gi staff sing na su hotnamina si haike. BOSEM gi manung da thokliba irang gi matang da impact news na hangba wahang gi paukhumda Joy Kumar na mahak chairman from dagi potharure adubo laingang na mukhan na chairman gi thaugai puna ba order thorakpadagi thabak paibani. BOSEM gi staff singya pen da lairamba yai adubo mahiroi singi form fill up tawgadaba amadi metric exam gi matam nakshilakpana masa gi mathauda mai onshin biduna pen down gi strike handok piyo. Mahiroi Shingbu afaba thakta pukhatna bahotna minashi hairakli nakalamaromda chairman Joy Kumar bu from dagi lauthoktriba fauba staff singna mathau tawroi haiduna pen down strike changsili chairman Joy Kumar amukhanna chairman khalakpagi matangda pen da bafongdoktuna midyang changbi naba staff singna mari leinaba singda cherol sing thakre haidi अगर ये जिक परीक्षा की मतम से नक्सल है फॉर्म फिलअप से तांग तरा तक की होगदरी में फॉर्म फिलअप तो बस इता अगर मैं पुन्ना फॉर्म फिलअप से उसी की कराइदे करीदा स्कूल से ना वार पाले के से मेंकन में रहेगा मतम चान फॉर्म फिलअप से तो होला कांदा फेब्रुआरी की सेकेंड वीक और लास्ट वीक ऑफ द तारकनी है ना छात्र की लाइक तब फंगदबी मशा लक्षिता सुगुमसिदा अमुक कहना बाते मतम मांगदना ड्यूटीदा तोहनदिवैना आई रिक्वेस्ट तौजरी ऑर्डर अमा गवर्नमेंट आई लैंडिंग एबदी आई डिपार्टेशन की आई पेरेंट डिपार्टमेंट दा हननबगी थोरक्तबा अफम अमा पीदबा सिदते लेदबगी सुपी गत्रिबा अदो मरम वरगा अंतिल फादर ऑर्डर हाइबनिना ऑर्डर अमा थोरक्रिबौदेना आई सिदे लेजगिबनी